Sibisera! Pakaba Sibisera! Ada Setiana Makulimak Sibisera! Ada Setiana Makulimak Sibisera! Tira Turi Sabe Manipulai Maidagi! Turi Sabe Manipulai Maidagi! Bengal Zametul Ulma Main Fan Amadi Joint Coordinating Body of Bengal Main Fana Puna Sinjaduna Bengal Salamat Bazar Dagi Horaga Bengal Wednesday Market Asifoba Miam ki oiba asoba mass protest rally ama laksari basigi maramdi haukiba June ki tarik tarada thokibadagi thiba khangana leirakiba loinana June ki tarik tara tareta akoi mihathina hatok piraga samro maning nambul turin torban da kumjalamba sesam Abdul Kadir Elias asoba pobitek mayelekai mentally handicapped oiraba MUSCBU yamna minung silaitana yamna tantina lamba adugi thawong adubu akoi yaningda fungdok poina bengonda laidiba praja section kudingmak akoi asugum laba mass protest rally asi saru yabina ba haijaraga oga mass protest rally asi sinjabani masigi akoi asoba maroiba maramdi hairiba mihat asida senariba 80 unit 27 gi akoigi members sing loinana masida hoju phaba ngamdana leidiba Mr. Khaba Commander maha asi athu matanda phagat piraga lugi oiba sairak pibinaba loinana akoigi hoje hoji Manipur da tangdu leita dana leidiba asigum loba situation asida hiram amada ta hekta mi amabu haning bamong da halakpa amadi any community singna akoigi tawrakliba thawong sing asi akoi condemn tawfam thoi haiba ofam du ga loinana ngasigi mass protest rally asida miam khangna asigi khudong chaba lawjaraga akoigi ngasi paliba lenga asida akoina thamjaning badi miam khangna mihat pasing adubo dandi PBU amadi mapunsi supa akoigi mihat bagi leiriba law sing adu palaga mapunsi supa life imprisonment PBU haiba ga wakhalon ga loinana mass protest rally asi laksab thatana JC na sangchalakba thabuk thorom khudingmakta Zametul Ulma Bengal amadi masiga sakminariba Bengal jangbi dagina usya wangbon phawda leiba club organization association pumnamakna JC da support tawjagani haiwa ufam madusu loinana mihat pa khaba fadri phawba akoi asiba hakchang lawgiroi haiba ufam madusu akoi punamakna support tawjari loinana ngarang akoi media kariga governor ga amadi JC ga unakiba adugi matung inasu akoi lenga asina haidi ba thabuk sing adu thabukta onthok piraknaba appeal tawjari